ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯑꯃꯨꯛꯀ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯒꯁꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯀꯤꯕꯅꯁꯨ ꯈꯝ ꯊꯦꯡꯈꯤ꯫ ꯅꯨꯃꯤꯠꯇꯣꯏꯁꯦ ꯌꯨꯝꯒꯤ ꯐꯧ ꯇꯛꯅꯕ ꯆꯦꯡ ꯇꯛꯐꯝ ꯃꯤꯟꯗ ꯐꯧꯕꯣꯠ ꯕꯣꯔꯥ ꯑꯃ ꯁꯥꯏꯀꯜꯗ ꯍꯥꯞꯄꯒ ꯏꯜꯂꯝꯃꯤ꯫ ꯈꯤꯇꯪꯗꯤ ꯁꯥꯡꯉꯤ ꯑꯩꯅ ꯏꯟꯗꯣꯔꯤꯁꯤ꯫ ꯁꯨꯃꯥꯏꯅ ꯏꯜꯂꯒ ꯂꯥꯛꯄꯁꯤꯗ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯑꯃꯨꯕ ꯀꯧꯕ ꯑꯉꯥꯎꯕ ꯑꯃ ꯂꯩ꯫ ꯃꯥꯁꯦ ꯑꯩꯒꯤ ꯇꯨꯡꯗ ꯄꯔꯞ ꯏꯟꯅꯔꯛꯑꯒ ꯑꯩꯅ ꯏꯜꯂꯤꯕ ꯐꯧꯗꯣ ꯏꯟꯕꯤꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯥꯟꯅꯔꯝꯗꯦ ꯑꯉꯥꯎꯕ ꯋꯥꯈꯜ ꯆꯣꯏꯔꯕ ꯑꯗꯨꯗ ꯑꯩꯅꯁꯨ ꯑꯃꯨꯕ ꯌꯥꯔꯦ ꯂꯩꯍꯧꯔꯣ, ꯅꯪ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯑꯅꯨ, ꯑꯩ ꯑꯗꯨꯝ ꯏꯟꯖꯔꯨꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯐꯅ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒꯁꯨ ꯐꯅ ꯁꯥꯡꯕ ꯐꯥꯎꯅꯤ ꯃꯥꯅ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯤꯕꯁꯤ꯫ ꯀꯣꯟꯅ ꯑꯩꯅ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯑꯃꯨꯛꯁꯨ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯐꯧ ꯑꯗꯨ ꯃꯤꯟꯗ ꯄꯤꯁꯜꯂꯝꯃꯒ ꯁꯥꯏꯀꯜꯗꯨ ꯊꯧꯔꯒ ꯑꯩꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯏ꯫ ꯕꯕꯥ ꯏꯃꯥꯁꯨ ꯁꯨꯝ ꯄꯨꯟꯅ ꯂꯩꯔꯝꯕꯗꯨꯗ ꯑꯩꯅ ꯀꯔꯤꯅꯣꯃ ꯁꯨꯝ ꯕꯕꯥ ꯏꯃꯥꯗ ꯍꯪꯉꯤ꯫ ꯕꯕꯥ ꯏꯃꯥ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯃꯨꯕꯁꯦ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯑꯕꯣ? ꯏꯃꯥꯅ ꯑꯃꯨꯛ ꯀꯅꯥꯒꯤ ꯑꯃꯨꯕꯅꯣ ꯏꯕꯨꯡꯉꯣ, ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯅ ꯍꯪꯉꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯍꯦ, ꯑꯃꯨꯕ ꯍꯥꯏꯗꯤ ꯑꯉꯥꯎꯕ ꯅꯨꯄꯥꯗꯨꯅꯤ, ꯅꯃꯥꯁꯤꯁꯨ ꯉꯥꯎꯔꯕ ꯈꯪꯗꯦ, ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯃꯨꯕꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯋꯥꯈꯜ ꯆꯣꯏꯔꯕ ꯑꯉꯥꯎꯕꯗꯣ ꯃꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯍꯣꯏ ꯕꯕꯥꯅ ꯍꯥꯏꯔꯤꯁꯦ ꯑꯁꯤꯁꯦ꯫ ꯑꯗꯣ ꯃꯥꯁꯦ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ? ꯊꯥꯏꯅꯗꯒꯤ ꯁꯤꯗ ꯂꯩꯔꯛꯑꯕꯣ? ꯆꯍꯤꯁꯨ 60ꯒꯤ ꯃꯊꯛ ꯁꯨꯔꯝꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯉꯛꯄꯗ ꯁꯤꯗ ꯑꯗꯨꯝ ꯀꯣꯏꯆꯠꯇ ꯆꯠꯂꯒ ꯂꯩꯔꯛꯄꯁꯤ ꯎꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯑꯁ꯭ꯋꯥꯏꯗ ꯂꯩꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯑꯁ꯭ꯋꯥꯏꯗ ꯄꯣꯛꯄ ꯆꯥꯎꯔꯛꯄ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯊꯣꯏꯔꯦꯟ ꯍꯥꯏꯗꯅ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯤꯅ ꯍꯥꯏꯕꯗ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯉꯒ ꯌꯥꯎꯔꯛꯄꯅꯤ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯈꯤꯕ ꯑꯣꯏꯔ ꯃꯥꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯣ, ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯁ꯭ꯋꯥꯏꯗ ꯂꯩꯈꯤꯕ ꯑꯣꯏꯔꯦ, ꯑꯗꯣ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯂꯩꯔꯤꯕꯖꯥꯔꯣ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯀꯔꯥꯏꯗꯒꯤ ꯀꯅꯥꯅ ꯈꯪꯖꯔꯨꯕꯅꯣ, ꯊꯤꯔꯒꯗꯤ ꯂꯩꯔꯝꯕꯁꯨ ꯌꯥꯏ, ꯀꯩꯗꯧ ꯂꯩꯔꯣꯏ, ꯑꯗꯣ ꯑꯉꯥꯎꯕꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯨꯛ ꯊꯤꯔꯨꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤ, ꯃꯥꯒꯤ ꯑꯉꯥꯎꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝꯅ ꯍꯦꯟꯖꯟꯈ꯭ꯔꯦ, ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯅꯣꯛꯐꯦ ꯅꯣꯛꯅꯤꯡꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯗ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔ ꯂꯩ꯫ ꯃꯈꯣꯏꯁꯦ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯍꯧꯖꯤꯛꯀꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯑꯃꯨꯕ ꯍꯥꯏꯔꯤꯕ ꯑꯉꯥꯎꯕ ꯑꯁꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯅꯔꯛꯏ꯫ ꯑꯃꯨꯕ ꯍꯥꯏꯔꯤꯕ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥ, ꯂꯩꯁꯥꯕꯤꯒꯨꯝꯕꯁꯦ ꯀꯌꯥ ꯎꯕ ꯌꯥꯗꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯀꯀꯥꯗꯨꯁꯨ ꯁꯥꯎꯗꯨꯅ ꯑꯃꯨꯕ ꯑꯉꯥꯎꯕꯁꯤ ꯐꯨꯔꯨꯅꯤ ꯍꯥꯏꯗꯅ ꯂꯤꯆꯩ ꯑꯃ ꯃꯁꯥꯗ ꯁꯦꯝ ꯁꯥꯔꯒ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯀꯀꯥꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯀꯥ ꯇꯣꯝꯕ, ꯑꯁ ꯃꯥꯟꯅꯔꯨꯅꯨꯗ ꯑꯉꯥꯎꯕꯗꯨꯒ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯖ ꯂꯩꯔꯗꯨꯕꯣ, ꯅꯍꯥꯟꯁꯨ ꯒꯣꯕꯤꯟꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯇꯥꯟꯅꯔꯛꯏ ꯍꯥꯏꯗꯅ ꯈꯔ ꯐꯨꯒꯦ ꯇꯧꯔꯨꯕꯗ ꯃꯥꯅ ꯍꯦꯟꯅ ꯍꯦꯟꯖꯜꯂꯛꯏ ꯍꯥꯏꯕꯅꯤ꯫ ꯅꯨꯡꯗꯨꯝ ꯊꯣꯝꯃꯛꯇꯅ ꯒꯣꯕꯤꯟꯁꯨ ꯃꯀꯣꯛ ꯀꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯉꯥꯎꯕꯅꯤꯅ ꯃꯈꯣꯏꯗꯤ ꯇꯧꯅꯤ ꯇꯧꯔꯣꯏ ꯈꯪꯕ ꯅꯠꯇꯦ, ꯍꯦꯛꯇ ꯃꯣꯏ ꯊꯣꯛꯄ ꯇꯧꯔꯛꯇꯣꯏꯅꯤ꯫ ꯑꯗꯨꯅ ꯃꯥꯟꯅꯔꯨꯅꯨ, ꯍꯌꯦꯡꯈꯩꯗꯤ ꯊꯣꯡ ꯃꯄꯥꯗ ꯑꯉꯥꯡꯁꯤꯡꯁꯦ ꯍꯜꯂꯛꯄ ꯃꯇꯝꯗꯣ ꯑꯗꯨꯗ ꯊꯣꯛꯑꯒ ꯉꯥꯏꯕꯤꯔꯨꯁꯨ꯫ ꯑꯩꯁꯨ ꯑꯩꯈꯣই ꯏꯕꯦꯝꯃꯁꯦ ꯍꯜꯂꯛꯇꯣꯔꯦ ꯍꯥꯏꯔꯒꯗꯤ ꯉꯥꯏꯍꯥꯛ ꯊꯣꯡ ꯃꯄꯥꯁꯤꯗ ꯊꯣꯛꯑꯒ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯤ ꯑꯃ ꯌꯥꯎꯔꯒꯗꯤ ꯀꯤꯕꯅꯤ, ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯨꯄꯤ ꯉꯥꯛꯇꯒ ꯍꯜꯂꯛꯄ ꯎꯔꯕ ꯑꯗꯨꯅꯅꯤ ꯃꯥꯅ ꯇꯧꯔꯛꯇꯣꯏꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯐꯅ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯀꯀꯥꯁꯤꯗꯤ ꯑꯁꯥꯎꯕꯗꯣ ꯐꯥꯊꯕ ꯉꯝꯗꯗꯅ ꯃꯌꯨꯝꯗꯒꯤ ꯂꯤꯆꯩ ꯑꯃ ꯄꯨꯔꯒ ꯄꯔꯞ ꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯈꯥꯝꯕ ꯌꯥꯗꯕꯗꯨꯗ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯉꯛꯏ꯫ ꯏꯆꯟꯅꯨꯄꯤꯅꯁꯨ ꯑꯩꯉꯣꯟꯗ ꯀꯀꯥ ꯇꯣꯝꯕꯅ ꯁꯥꯎꯔꯒ ꯊꯣꯛꯈ꯭ꯔꯤꯁꯤ ꯅꯪ ꯈꯔ ꯈꯥꯝꯕꯤꯌꯨ ꯌꯥꯗ꯭ꯔꯣ, ꯑꯁꯤ ꯑꯃꯨꯛ ꯐꯠꯇ ꯅꯨꯡꯗ ꯊꯣꯔꯛꯇꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯕꯦꯝꯃ ꯑꯩꯁꯨ ꯈꯥꯝꯂꯝꯃꯕꯅꯤ, ꯑꯗꯨ ꯌꯥꯗꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯉꯥꯎꯕ ꯑꯃꯨꯕꯗꯨꯗꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗꯕꯨ ꯌꯧꯔꯝꯃꯅꯤ, ꯑꯁꯥꯏꯗ ꯃꯥ ꯀꯔꯤꯁꯨ ꯂꯩꯔꯝꯃꯔꯣꯏ꯫ ꯏꯆꯟꯅꯨꯄꯤꯅ ꯑꯃꯨꯛ ꯗꯗꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯃꯗꯨꯒꯤ ꯑꯉꯥꯎꯕꯗꯨ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯂꯩꯁꯥꯕꯤ ꯎꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯁꯤ? ꯅꯣꯡꯃꯁꯨ ꯆꯝꯕꯤꯒ ꯏꯕꯥꯅꯤ ꯑꯌꯨꯛꯇ ꯋꯥꯀꯤꯡ ꯉꯥꯏꯍꯥꯛ ꯊꯣꯛꯎꯕꯗ ꯃꯪ ꯂꯩꯔꯤꯕ ꯁ꯭ꯋꯥꯏꯗꯒꯤ ꯕꯨꯠ ꯂꯥꯎꯅ ꯍꯦꯛꯇ ꯐꯥꯎꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯨꯟꯅ ꯑꯩꯈꯣꯏꯗ ꯌꯦꯡꯉꯛꯇꯅ ꯈꯔ ꯂꯥꯞꯄꯤꯕꯒꯤ ꯐꯕꯅꯤ, ꯆꯝꯕꯤꯒꯩꯒꯁꯨ ꯌꯨꯝ ꯌꯧꯅꯕ ꯍꯣꯠꯇꯅ ꯆꯦꯜꯂꯛꯑꯕꯅꯤ, ꯑꯗꯨꯐꯥꯎ ꯃꯥꯁꯦ ꯇꯥꯟꯅꯔꯛꯀꯦ ꯇꯧꯏ꯫ ꯑꯁ ꯑꯁꯤꯒꯤ ꯑꯉꯥꯎꯕꯁꯤ ꯌꯥꯝꯅ ꯍꯩꯅꯗꯦꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗ꯭ꯔꯦꯅ, ꯃꯥꯅ ꯉꯥꯎꯈ꯭ꯔꯤꯁꯦ ꯊꯥꯏꯅ ꯅꯨꯄꯤ ꯀꯥꯏꯅꯈꯤꯕꯒ ꯂꯩꯕ꯭ꯔꯥ ꯈꯪꯗꯦꯅꯦ, ꯃꯥꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯎꯕ ꯌꯥꯗ꯭ꯔꯤꯁꯤ꯫ ꯑꯗꯨ ꯅꯪꯁꯨ ꯍꯣꯔꯦꯟ ꯀꯣꯂꯦꯖ ꯆꯠꯄꯗꯣ ꯅꯇꯣꯝꯗ ꯆꯠꯀꯅꯨ,
ꯅꯃꯥꯟꯅꯕꯤꯒ ꯄꯨꯟꯅ ꯆꯠꯂꯨ, ꯑꯩ ꯊꯤꯟꯗꯣꯛꯄꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯣꯔꯣꯛꯂꯣꯝꯗ ꯃꯤ ꯋꯥ ꯂꯥꯡꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯇꯣꯝꯕꯁꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯍꯧꯔꯦꯅꯦ, ꯑꯃꯨꯕꯒ ꯈꯟꯅꯔꯨꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯤꯗꯤ ꯑꯉꯥꯎꯕꯅꯤꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯄꯣꯠꯇꯦ, ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯗꯨꯒ ꯃꯥꯟꯅꯔꯨꯏꯗꯨꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯕꯕꯥ, ꯉꯁꯥꯏꯁꯨ ꯑꯩꯅ ꯈꯥꯝꯂꯝꯕꯅꯤ, ꯇꯧꯔꯨꯅꯣ ꯍꯥꯏꯗꯅ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯈꯤꯒꯦ, ꯑꯁꯨꯝꯅ ꯑꯩꯁꯦ ꯁꯣꯛꯄ ꯄꯟꯕ ꯌꯥꯎꯔꯤꯕꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯌꯦꯡꯕ ꯆꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯀꯀꯥ ꯇꯣꯝꯕꯁꯦ ꯃꯁꯥꯗꯣ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯗꯤ ꯑꯉꯥꯎꯕ ꯑꯃꯨꯕꯗꯨꯒ ꯇꯞꯇꯥꯅ ꯈꯟꯅꯔꯨꯔꯕꯖꯥꯠꯅꯤ, ꯑꯗꯨꯒ ꯑꯉꯥꯎꯕꯗꯨꯅꯁꯨ ꯐꯨꯔꯛꯑꯕꯖꯥꯠꯅꯤ꯫ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯀꯀꯥ ꯇꯣꯝꯕꯗꯨ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯐꯥꯔꯃꯥꯁꯤ ꯇꯧꯕ ꯀꯀꯥ ꯕꯤꯅꯣꯏꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯁꯣꯛꯄꯗꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯐꯥꯔꯃꯥꯁꯤ ꯇꯧꯕ ꯀꯀꯥ ꯕꯤꯅꯣꯏꯅꯁꯨ ꯀꯩꯅꯣꯅꯦ ꯑꯉꯥꯎꯕꯗꯨꯒ ꯀꯃꯥꯏꯅ ꯃꯥꯟꯅꯔꯨꯏꯅꯣ, ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯃꯥꯟꯅꯔꯨꯅꯨꯅꯦ, ꯑꯔꯪ ꯑꯔꯥꯛ ꯈꯪꯕꯅꯗꯤ ꯃꯣꯏꯗꯤ, ꯑꯗꯨꯅ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯔꯨꯕ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡ ꯌꯥꯝꯅ ꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦ ꯑꯩꯈꯣꯏ ꯀꯀꯥ ꯇꯣꯝꯕꯁꯨ ꯃꯆꯥꯅꯨꯄꯤꯗ ꯇꯥꯟꯅꯔꯛꯏ ꯍꯥꯏꯕꯗꯨꯗ ꯁꯥꯎꯗꯨꯅ ꯊꯣꯛꯑꯒ ꯇꯧꯅꯔꯨꯔꯕ ꯃꯥꯜꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ, ꯋꯥꯈꯜ ꯇꯥꯕ ꯃꯤꯁꯨ ꯅꯠꯇ꯭ꯔꯕꯅꯤꯅ, ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯨꯏ ꯑꯉꯥꯎꯕ ꯑꯃ ꯂꯣꯏꯕꯒ ꯃꯥꯟꯅꯔꯕꯅꯤ꯫ ꯀꯀꯥ ꯇꯣꯝꯕ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯀꯀꯥ ꯇꯣꯝꯕꯅ ꯑꯃꯨꯛ ꯑꯁ ꯃꯅꯤ ꯇꯣꯛꯑꯣꯗ ꯍꯪꯉꯛꯑꯅꯨ, ꯈꯣꯏꯗꯧꯅꯒ ꯈꯔ ꯁꯥꯎꯒꯠꯄꯒ ꯑꯩ ꯋꯥꯔꯤꯒ ꯇꯝꯅꯤꯡꯗ꯭ꯔꯦ, ꯑꯁ ꯇꯨ ꯌꯦꯡꯉꯨ ꯃꯌꯥꯅ ꯆꯤꯛꯂꯛꯄꯒꯤꯅꯤ, ꯃꯁꯤ ꯑꯩ ꯅꯣꯡꯃꯗꯤ ꯃꯤ ꯎꯗ꯭ꯔꯤꯉꯩ ꯃꯀꯣꯛꯇ ꯎꯇꯨꯞ ꯑꯃꯅ ꯀꯟꯊꯠꯄ ꯁꯣꯏꯔꯣꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯀꯥ ꯇꯣꯝꯕꯕꯨ ꯐꯥꯊꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯣ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯒ ꯈꯟꯅ ꯆꯩꯅꯕ ꯇꯧꯈꯤꯕꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯁꯥꯎꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯊꯣꯛꯑꯒ ꯑꯉꯥꯎꯕꯗꯨ ꯂꯤꯆꯩ ꯄꯥꯏꯔꯒ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯅꯨ ꯍꯥꯏꯗꯅ ꯃꯅꯤꯡ ꯃꯃꯥꯡ ꯈꯪꯗꯕ ꯃꯈꯩ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯇꯧꯔꯛꯑꯕꯅꯤꯅ ꯃꯥꯁꯨ ꯑꯋꯥꯡ ꯂꯩꯀꯥꯏꯔꯣꯝꯗ ꯆꯦꯟꯈꯤ꯫ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯤꯗꯁꯨ ꯑꯩꯈꯣꯏꯅ ꯇꯥꯟꯈ꯭ꯔꯣ ꯂꯥꯞꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄꯥꯎ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨꯗ ꯇꯧꯈꯤꯕꯗꯒꯤ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯎꯕꯁꯦ ꯑꯁꯥꯏꯗ ꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯃꯅꯤꯡꯇꯝꯅ ꯂꯝꯕꯦꯟ ꯁꯣꯔꯣꯛꯇ ꯆꯠꯆꯕ ꯐꯪꯉꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯛꯀꯤ ꯑꯉꯥꯎꯕꯗꯨ ꯎꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔꯅ ꯅꯨꯃꯤꯗꯥꯡ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯦꯡꯉꯨꯔꯒ ꯍꯜꯂꯛꯄꯗ ꯊꯣꯡ ꯃꯊꯛ ꯑꯗꯨꯗ ꯑꯉꯥꯎꯕꯗꯨ ꯑꯃꯨꯛ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯍꯦꯛ ꯎꯏ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯁꯥꯏꯗ ꯂꯥꯛꯄ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯔꯝꯃꯤ꯫ ꯈꯔ ꯑꯃꯅꯗꯤ ꯑꯁꯥꯏꯗ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯇꯨꯃꯤꯟꯅ ꯂꯣꯠꯂꯒ, ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯊꯣꯔꯛꯄ ꯑꯣꯏꯔꯤꯅꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯗꯤ ꯑꯋꯣꯏꯕꯕꯨ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯒꯦꯔꯥ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯀꯤꯕ ꯑꯃ ꯑꯗꯨꯝ ꯄꯣꯛꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯂꯣꯡ ꯈꯣꯟꯕ ꯃꯤꯅ ꯇꯨꯔꯦꯟꯗ ꯀꯨꯝꯃꯨꯕꯗ ꯑꯉꯥꯎꯕ ꯅꯨꯄꯥꯗꯣ ꯊꯣꯡ ꯃꯈꯥꯗ ꯇꯨꯝꯕꯣꯏ ꯍꯤꯞꯄꯣꯏ ꯂꯩꯕ ꯊꯦꯡꯅꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯋꯥ ꯂꯥꯡꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯗꯨꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯗꯅ ꯌꯦꯡꯕ ꯊꯣꯛꯅꯔꯝꯃꯤ꯫ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯁꯨ ꯃꯀꯣꯛꯇꯣ ꯃꯥꯒꯤ ꯖꯦꯀꯦꯠ ꯑꯊꯥꯕꯗꯨꯅ ꯀꯨꯞꯁꯜꯂꯒ ꯍꯌꯤꯡ ꯋꯥ ꯏꯜꯂꯒ ꯂꯩ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯂꯤꯆꯩ ꯑꯃ ꯇꯧꯔꯒ ꯁꯨꯝ ꯍꯧꯗꯣꯛꯄꯣꯏ ꯀꯩꯕꯣꯏ ꯂꯤꯆꯩꯗꯨꯅ ꯃꯁꯥꯗꯨꯗ ꯆꯛ ꯊꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯂꯦꯡꯕ ꯈꯣꯠꯄ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯀꯣꯟꯅꯗꯤ ꯑꯉꯥꯎꯕ ꯅꯨꯄꯥꯗꯣ ꯁꯤꯔꯦ ꯁꯤ ꯃꯌꯥꯝꯅ ꯈꯪꯅꯔꯛꯏ꯫ ꯇꯁꯦꯡꯕꯗꯤ ꯃꯥꯒꯤꯗꯣ ꯁꯨꯝ ꯆꯥꯗ ꯊꯛꯇ ꯑꯗꯥꯏꯗ ꯁꯨꯝ ꯂꯣꯠꯂꯒ ꯂꯩꯕꯗꯨꯗ ꯇꯧꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯃꯈꯥ ꯑꯗꯨꯁꯨ ꯇꯧ ꯃꯌꯥꯝ ꯑꯃ ꯍꯧꯔꯒ ꯌꯥꯝꯅ ꯁꯣꯡꯉꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯑꯉꯥꯎꯕꯗꯨ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯁꯤꯔꯒ ꯂꯩꯔꯝꯕꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯨ ꯋꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯤꯗꯤ ꯁꯨꯃꯥꯏꯅ ꯍꯨꯟꯗꯣꯛꯑꯒ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ, ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇ꯭ꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯣ ꯆꯍꯤ ꯐꯅꯌꯥꯝ ꯃꯁꯥꯏꯗ ꯂꯩꯖꯔꯛꯑꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯅꯁꯨ ꯅꯨꯃꯤꯠꯇꯨꯗ ꯇꯥꯟꯕꯤꯔꯨꯕꯗꯨꯗ ꯊꯧꯗꯣꯛꯁꯦ ꯊꯣꯛꯈꯤꯕ꯭ꯔꯥꯁꯨ ꯈꯪꯗꯦ꯫ ꯋꯥꯔꯤꯁꯦ ꯁꯝꯖꯜꯂꯒ ꯃꯊꯧ ꯃꯉꯝꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄꯤꯔꯁꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯇꯧꯔꯒ ꯍꯥꯏꯅꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯌꯥꯅꯗꯨꯅ ꯌꯨꯝ ꯑꯃꯗꯒꯤ ꯃꯤ ꯑꯃꯃꯝ ꯊꯣꯛꯑꯒ ꯃꯊꯧ ꯃꯉꯝꯗꯨ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜ ꯂꯥꯡꯉꯝꯃꯤ꯫ ꯃꯪꯗꯨꯗ ꯑꯉꯥꯎꯕꯗꯨ ꯄꯣꯂꯣꯏꯕ ꯍꯧꯔꯛꯄꯗ ꯁꯤꯡꯗꯨ ꯆꯥꯎ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯅꯣꯡꯁꯨ ꯆꯨꯕ ꯅꯠꯇꯦ, ꯑꯗꯨꯒ ꯄꯣꯂꯣꯏꯕꯒꯤ ꯁꯤꯡ ꯑꯗꯨꯁꯨ ꯑꯆꯣꯠꯄ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯩꯁꯦ ꯆꯥꯛꯑꯒꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯥꯛꯎ ꯌꯥꯔꯝꯗꯦ꯫ ꯊꯥꯎ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯜꯂꯒꯁꯨ ꯉꯥꯏꯍꯥꯛ ꯍꯦꯛ ꯕ꯭ꯔꯪ ꯂꯥꯎꯅ ꯆꯥꯝꯃꯒ ꯑꯃꯨꯛ ꯍꯦꯛꯇ ꯃꯩꯗꯨ ꯃꯨꯠꯈꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯁꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯔꯝꯃꯤ꯫ ꯑꯍꯟ ꯈꯔꯅꯁꯨ ꯀꯩꯅꯣꯅꯦ ꯅꯣꯏꯅ ꯂꯧꯔꯤꯕ ꯁꯤꯡꯁꯤꯕꯣ, ꯆꯥꯎꯕ ꯌꯥꯗꯦꯅꯦ, ꯁꯤꯡ ꯑꯀꯪꯕ ꯈꯔ ꯈꯜꯂꯒ ꯑꯃꯨꯛ ꯄꯨꯔꯛꯑꯣ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯅꯍꯥ ꯈꯔꯅ ꯄꯣꯂꯣꯏꯕꯒꯤ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯑꯃꯨꯛ ꯈꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯗ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯒ ꯈꯟꯅ ꯆꯩꯅꯈꯤꯕ ꯑꯩꯈꯣꯏꯒ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯀꯀꯥ ꯇꯣꯝꯕꯗꯤ ꯃꯥꯗꯤ ꯃꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯅꯤ ꯑꯩꯗꯤ ꯌꯨꯝꯗ ꯆꯪꯈ꯭ꯔꯒ ꯌꯦꯡꯉꯣꯇꯨ, ꯃꯥꯅ ꯃꯌꯥꯅ ꯆꯤꯛꯈꯤꯕ ꯃꯄꯥꯁꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ
ꯍꯝ ꯌꯥꯝꯅ ꯆꯤꯛꯏ꯫ ꯑꯗꯨꯅ ꯑꯩ ꯏꯁꯥꯗ ꯏꯍꯩ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯅꯈꯣꯏ ꯇꯧꯍꯧꯔꯣ, ꯑꯩ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯀꯀꯥꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯀꯥ ꯇꯣꯝꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅꯦ? ꯀꯤꯕꯨ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦ ꯅꯪꯒꯤ ꯋꯥꯇꯥꯗꯨꯗꯤ꯫ ꯑꯗꯨꯅ ꯍꯪꯒꯩꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯀꯀꯥꯗꯨꯅ ꯑꯃꯨꯛ ꯃꯅꯤ ꯗꯥꯛꯐꯝꯁꯤꯗ ꯉꯥꯏꯔꯕꯅꯤ꯫ ꯑꯇꯩꯗꯤ ꯑꯣꯏꯁꯤꯟꯈꯤꯗꯅ ꯀꯔꯤꯃꯠꯇ ꯇꯧꯔꯨꯗ꯭ꯔꯕꯅꯤ꯫ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯥꯅ ꯆꯤꯛꯈꯤꯕ ꯃꯄꯥꯁꯤ ꯍꯝ ꯌꯥꯝꯅ ꯅꯥꯔꯦ ꯑꯩ꯫ ꯑꯗꯣ ꯑꯩ ꯆꯪꯉꯒꯦꯀꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯀꯥ ꯇꯣꯝꯕ ꯑꯗꯨꯗꯤ ꯆꯪꯈ꯭ꯔꯣ꯫ ꯑꯁ ꯈꯪꯗꯦꯗ ꯑꯩꯁꯨ ꯀꯤꯕꯨ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯀꯪꯕ ꯉꯥꯛꯇꯅꯤ꯫ ꯁꯤꯁꯨ ꯑꯃꯨꯛ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ꯫ ꯉꯁꯥꯏ ꯈꯟꯕꯁꯤꯡ ꯑꯗꯨꯁꯨ ꯑꯀꯪꯕ ꯉꯥꯛꯇ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨ ꯐꯔꯦ ꯃꯁꯤ ꯑꯃꯨꯛ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯉꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯈꯔ ꯑꯃꯅ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯑꯃꯨꯛ ꯈꯜꯂꯨꯔꯒ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯗ ꯍꯣꯜꯂꯒ ꯂꯥꯛꯑꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯐꯅ ꯀꯪꯉꯦ ꯈꯜꯂꯒ ꯄꯨꯔꯛꯄ ꯁꯤꯡ ꯑꯗꯨ ꯀꯌꯥ ꯏꯆꯥꯛ ꯆꯥꯛꯄ ꯑꯣꯏꯈꯤꯗꯦ꯫ ꯑꯗꯨꯒ ꯄꯣꯠꯂꯣꯏꯕꯒꯤ ꯃꯅꯝ ꯑꯗꯨꯁꯨ ꯑꯇꯩ ꯑꯇꯣꯞꯄ ꯄꯣꯠꯂꯣꯏꯈꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯉꯥꯎꯕꯗꯣ ꯄꯣꯠꯂꯣꯏꯕꯗ ꯅꯝꯊꯤꯕ ꯃꯅꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯂꯩꯕ ꯉꯝꯅꯔꯝꯗꯦ꯫ ꯁꯤꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯆꯥꯛꯇꯕꯒ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯆꯤꯟꯅꯥꯆꯤꯟ ꯅꯨꯡꯊꯤꯟ ꯄꯣꯕꯣꯞꯇꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯔꯛꯄ ꯍꯧꯔꯛꯄꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ ꯊꯦꯡꯅ ꯂꯣꯏꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯑꯀꯤꯕ ꯑꯃꯃꯝꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯅꯔꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯕꯕꯥ ꯏꯃꯥ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯊꯦꯡꯅꯔꯤꯁꯤ꯫ ꯑꯉꯥꯎꯕꯗꯣ ꯄꯣꯠꯂꯣꯏꯕꯗ ꯃꯌꯥꯝꯁꯦ ꯀꯤꯕꯒ ꯀꯩꯒ ꯑꯃꯨꯛꯇꯕꯨ ꯀꯨꯝꯍꯩꯅꯤ ꯑꯣꯏꯔꯤꯁꯤ꯫ ꯃꯩ ꯆꯨꯈꯠꯄꯗ ꯆꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣꯅꯦ? ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯐꯠꯇꯦ ꯀꯥꯏꯅ ꯍꯥꯏꯅꯕꯅꯤ꯫ ꯅꯣꯡ ꯇꯥꯈꯤꯕꯁꯨ ꯅꯠꯇꯦ ꯅꯨꯡꯁꯥ ꯍꯥꯏꯔ ꯌꯛ ꯁꯥꯔꯤꯅꯤ꯫ ꯁꯤꯡꯗꯣ ꯀꯪꯐꯝꯗꯤ ꯊꯣꯛꯏꯅꯤ꯫ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅꯦ ꯅꯣꯏꯒꯤꯗꯨꯕꯨ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯁ ꯈꯪꯗꯦꯗ ꯕꯕꯥ ꯑꯩꯁꯨ ꯉꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ꯫ ꯑꯗꯨ ꯐꯔꯦ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯉꯥꯎꯕꯗꯣ ꯃꯌꯥꯝ ꯆꯪꯗꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯍꯧꯖꯤꯛ ꯃꯥꯅ ꯁꯤꯔꯒ ꯂꯩꯔꯝꯕ ꯃꯐꯝ ꯖꯒꯥꯗ ꯋꯥꯏꯗꯁꯨ ꯃꯌꯥꯝꯅ ꯀꯩꯅꯣ ꯉꯥꯡꯅ ꯁꯛꯅꯕ ꯍꯧꯔꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ ꯊꯦꯡꯉꯀꯥꯟꯗ ꯊꯣꯡ ꯃꯊꯛꯇꯒ ꯃꯁꯛꯇꯤ ꯎꯗꯦ ꯍꯥꯏ꯫ ꯃꯤ ꯑꯃꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯄ ꯑꯃꯗꯤ ꯑꯊꯦꯡ ꯊꯣꯡꯗꯨ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯀꯔꯤꯅꯣꯃꯅ ꯍꯦꯛ ꯄꯣꯞ ꯂꯥꯎꯅ ꯊꯣꯡꯂꯛꯄꯗꯧꯅ ꯇꯧꯕ ꯃꯁꯤꯒꯨꯝꯕ ꯑꯀꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯈꯔꯁꯤ ꯊꯦꯡꯅꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯉꯥꯡꯅ ꯁꯣꯟꯅꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯤ ꯊꯣꯡꯗꯨ ꯂꯥꯟꯊꯣꯛꯑꯒ ꯑꯉꯥꯡ ꯑꯃ ꯍꯦꯛ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯆꯠꯄꯅꯤ꯫ ꯃꯗꯨꯗ ꯅꯨꯃꯤꯠꯇꯨꯁꯨ ꯏꯆꯟꯅꯨꯄꯤꯁꯤ ꯑꯉꯥꯡꯗꯨ ꯂꯥꯏꯔꯤꯛ ꯇꯥꯛꯎꯔꯒ ꯊꯣꯡꯗꯨ ꯂꯥꯟꯊꯣꯔꯛꯄꯗ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯃꯁꯛꯇꯤ ꯎꯗꯦ ꯍꯥꯏ꯫ ꯃꯤ ꯑꯃ ꯒꯣꯡ ꯆꯦꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯣꯡ ꯃꯀꯣꯟꯗꯣ ꯍꯧꯅ ꯊꯣꯛꯑꯒ ꯃꯤ ꯑꯃ ꯆꯦꯟꯈꯤ ꯍꯥꯏꯗꯅ ꯑꯉꯥꯡꯗꯣ ꯀꯤꯅ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏꯗ ꯋꯥꯔꯤꯗꯨ ꯇꯝꯃꯛꯏ꯫ ꯃꯗꯨꯗ ꯕꯕꯥꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯦꯝꯃ ꯇꯣ ꯅꯪ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯆꯠꯄꯗꯣ ꯑꯁꯥꯏ ꯃꯐꯝꯁꯦ ꯃꯤꯅ ꯍꯟꯗꯛ ꯀꯩꯅꯣ ꯌꯥꯝꯅ ꯍꯥꯏꯅꯔꯕꯅꯤ꯫ ꯃꯤ ꯑꯇꯩꯗꯧꯅ ꯁꯣꯔꯥꯠꯀꯗꯨ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯕꯅꯤꯅ ꯄꯣꯠꯂꯣꯏꯔꯒꯇꯪ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤꯅ ꯇꯧꯔꯛꯑꯕꯅꯤ꯫ ꯑꯗꯨꯅ ꯆꯠꯂꯨꯔꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯗꯣ ꯕꯕꯥ ꯍꯌꯦꯡꯈꯩꯗꯤ ꯑꯩꯅ ꯑꯣꯏꯅ ꯊꯤꯟꯕꯤꯔꯒꯦ, ꯂꯧꯕꯨ ꯁꯣꯏꯅ ꯆꯠꯄꯤꯔꯒꯦ꯫ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤꯁꯨ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯈꯪꯗ꯭ꯔꯦ ꯅꯣꯏꯒꯤ ꯊꯣꯛꯄ ꯇꯧꯔꯣ, ꯏꯄꯥꯗꯤ ꯊꯣꯡ ꯑꯁꯦ ꯂꯥꯜꯍꯟꯅꯤꯡꯗ꯭ꯔꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯂꯥꯟꯊꯣꯛꯑꯒ ꯂꯥꯛꯄꯗ ꯇꯨꯡꯗꯒꯤ ꯁꯝ ꯆꯤꯡꯉꯛꯄ ꯅꯪꯒꯟꯗꯒꯤ ꯄꯣꯞ ꯂꯥꯎꯅ ꯍꯦꯛꯇ ꯌꯩꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯀꯤꯕ ꯊꯧꯗꯣꯛꯁꯦ ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯣꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤꯁꯦ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯉꯥꯡ ꯑꯃ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯆꯠꯄꯗꯨ ꯃꯗꯨ ꯀꯤꯗꯅ ꯆꯠꯇ꯭ꯔꯕꯅꯤ꯫ ꯃꯗꯨꯗ ꯑꯉꯥꯡꯗꯨꯒꯤ ꯃꯄꯥ ꯃꯃꯥ ꯂꯥꯛꯑꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯀꯩꯗꯧꯔꯒꯦ ꯂꯥꯛꯇ꯭ꯔꯒꯗꯤ? ꯑꯉꯥꯡꯁꯦ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ, ꯅꯪ ꯂꯥꯛꯇꯕꯗꯨꯗ ꯑꯩꯈꯣꯏ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ, ꯅꯥꯈ꯭ꯔꯕꯖꯥꯔ ꯍꯪꯕ ꯂꯥꯛꯏꯅꯦ꯫ ꯃꯗꯨꯗ ꯑꯩꯅ ꯑꯣꯏꯅ ꯁꯨꯝꯅ ꯈꯨꯝꯃꯝꯃꯤ꯫ ꯏꯇꯩꯃ ꯇꯥꯃꯣ ꯑꯩꯈꯣꯏ ꯏꯆꯟꯁꯦ ꯅꯍꯥꯟ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯎꯔꯒ ꯊꯣꯡ ꯑꯁꯤ ꯂꯥꯟꯊꯣꯔꯛꯄꯗ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯊꯦꯡꯅꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯊꯣꯡꯗꯣ ꯂꯥꯟꯕ ꯀꯤꯔꯒ ꯂꯩꯔꯦ꯫ ꯑꯩꯅꯗꯤ ꯃꯤ ꯑꯦꯛꯖꯥꯝ ꯃꯌꯥꯅꯤ ꯅꯪ ꯀꯤꯔꯒꯁꯨ ꯑꯩ ꯊꯤꯟꯕꯤꯒꯦ, ꯂꯧꯕꯁꯨ ꯂꯥꯛꯀꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯃꯥ ꯌꯥꯗ꯭ꯔꯦ, ꯀꯤꯔꯦ ꯗꯗꯥ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯂꯩꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯩꯃꯥꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯩꯈꯣꯏꯗꯤ ꯅꯥꯈ꯭ꯔꯕꯖꯥꯔ ꯈꯜꯂꯨꯔꯦ꯫ ꯑꯗꯣ ꯑꯁꯤꯒꯤ ꯊꯣꯡꯁꯤꯕꯨ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯗꯣꯏꯖꯥꯔꯣ? ꯅꯈꯣꯏ ꯑꯁꯣꯝ ꯋꯥꯡꯃꯗ ꯍꯦꯛ ꯂꯩꯕ ꯑꯉꯥꯎꯕꯗꯣ ꯑꯗꯨ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯅꯩ꯫ ꯑꯩꯅ ꯃꯩꯇꯩꯃ ꯑꯗꯨꯃꯥꯏꯅꯁꯨ ꯃꯌꯥꯝꯅ ꯈꯔꯗꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯇ ꯊꯦꯡꯅꯗ꯭ꯔꯤꯕꯅꯤꯅ ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯗ꯭ꯔꯤ꯫
ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯁꯤꯕꯨꯗꯤ ꯅꯍꯥꯟꯒꯤ ꯅꯨꯃꯤꯠꯇꯨꯗ ꯀꯩꯅꯣ ꯈꯔꯕꯨꯗꯤ ꯊꯦꯡꯅꯔꯛꯄ ꯃꯥꯜꯂꯤ. ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯗꯨ ꯃꯤꯅ ꯍꯥꯏꯕꯗ ꯊꯣꯡ ꯑꯗꯨ ꯂꯥꯟꯊꯣꯔꯛꯄꯗ ꯂꯛꯅꯕꯒꯨꯝ ꯀꯩꯒꯨꯝ ꯇꯧꯔꯛꯏ ꯍꯥꯏꯅꯦ. ꯑꯁ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯑꯇꯩ ꯑꯣꯖꯥꯁꯤꯡꯒꯁꯨ ꯀꯌꯥ ꯆꯥꯟꯅꯗꯦ. ꯑꯩꯈꯣꯏ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯇꯥꯛꯑꯒ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯏ ꯇꯧꯕꯅꯤ. ꯑꯩꯅ ꯑꯃꯨꯛ ꯑꯗꯨ ꯏꯇꯩꯃ ꯀꯔꯤꯃꯇ ꯋꯥꯔꯨꯅꯨ. ꯍꯌꯦꯡꯗꯩ ꯑꯩꯅ ꯑꯣꯏꯅ ꯊꯤꯜꯂꯛꯑꯒꯦ. ꯍꯦꯔ ꯌꯥꯝꯅ ꯂꯥꯞꯄꯁꯨ ꯅꯠꯇꯕꯁꯤꯕꯨ ꯊꯣꯡ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯂꯩꯔꯁꯤꯕꯨ ꯀꯔꯤꯃꯇ ꯋꯥꯔꯨꯅꯨ. ꯑꯉꯥꯡ ꯑꯦꯛꯖꯥꯝ ꯃꯌꯥꯅꯤ ꯂꯥꯛꯍꯟꯗ ꯌꯥꯄꯣꯠꯇꯦ. ꯑꯩ ꯍꯌꯦꯡ ꯊꯤꯜꯂꯛꯑꯒꯦ ꯍꯥꯏꯔꯝꯃꯤ. ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯔ ꯍꯦꯛ ꯁꯤꯟꯕꯤꯔꯣ. ꯑꯗꯨ ꯌꯥꯝꯅ ꯀꯨꯏꯅ ꯇꯥꯛꯇ꯭ꯔꯒꯁꯨ ꯌꯥꯏꯗ. ꯑꯗꯨꯒ ꯑꯃꯅ ꯑꯌꯨꯛꯇꯗꯤ ꯃꯥ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯃꯥꯅ ꯇꯜꯂꯒꯅ ꯑꯌꯨꯛ ꯉꯥꯏꯍꯥꯛ ꯍꯦꯛ ꯇꯥꯛꯄꯤꯕꯗ ꯀꯔꯤ ꯀꯥꯏꯒꯦ ꯍꯪꯉꯛꯏ. ꯑꯩꯅ ꯑꯃꯨꯛ ꯏꯇꯩꯃ ꯑꯌꯨꯛꯇꯣ ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯔꯒ ꯂꯩꯔꯕ. ꯆꯥꯛꯁꯨ ꯑꯃꯨꯛ ꯃꯥꯅ ꯊꯣꯡꯉꯤꯅꯤ. ꯑꯗꯨꯒ ꯀꯣꯂꯦꯖꯐꯥꯎ ꯑꯃꯨꯛ ꯆꯠꯀꯗ꯭ꯔꯥ ꯑꯗꯨꯒꯤ ꯇꯧꯔꯤꯅꯤ. ꯑꯗꯣ ꯑꯩ ꯍꯌꯦꯡꯗꯤ ꯊꯤꯜꯂꯛꯑꯒꯦ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯍꯣꯏ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯈꯔ ꯊꯤꯟꯕꯤꯔꯛꯑꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯃꯇꯩ ꯃꯅꯥꯎꯗꯨꯁꯨ ꯍꯟꯈꯤ. ꯃꯈꯣꯏ ꯍꯦꯛ ꯍꯟꯈꯤꯕꯒ ꯏꯆꯟꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯗꯗꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩ ꯇꯜꯂꯦ ꯇꯣꯛꯑꯒꯦ ꯍꯥꯏꯔꯒ. ꯅꯠꯇ꯭ꯔꯒ ꯃꯣꯏ ꯊꯤꯜꯂꯛꯄꯗꯤ ꯀꯔꯤ ꯀꯥꯏꯒꯦ? ꯑꯉꯥꯡꯗꯨ ꯁꯤꯗ ꯍꯥꯏꯔꯛꯏ. ꯑꯩꯅ ꯑꯃꯨꯛ ꯏꯕꯦꯝꯃ ꯃꯤ ꯑꯉꯥꯡꯁꯦ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯗꯤ. ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯕꯅꯤ. ꯑꯗꯨ ꯑꯩ ꯊꯤꯟꯕꯤꯒꯦ ꯀꯩꯅꯣ, ꯂꯧꯕꯁꯨ ꯑꯩ ꯂꯥꯛꯑꯒ ꯂꯣꯏꯔꯦ. ꯂꯝ ꯌꯥꯝꯅ ꯂꯥꯞꯄꯁꯨ ꯅꯠꯇꯦ. ꯏꯆꯟꯅꯨꯄꯤꯅ ꯑꯃꯨꯛ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ. ꯃꯤ ꯑꯩꯗꯤ ꯅꯍꯥꯟꯒꯤꯗꯨꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯏꯁꯥꯁꯦ ꯀꯤꯕ ꯍꯟꯗ꯭ꯔꯤꯕꯅꯤ. ꯑꯗꯨꯃꯥꯏꯅ ꯏꯆꯦꯜꯂꯦꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯌꯨꯝꯊꯪꯅꯕ ꯀꯀꯥ ꯇꯣꯝꯕꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯏ. ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯅꯤ ꯅꯪ ꯑꯩꯈꯣꯏꯒꯤꯗ ꯑꯃꯨꯛꯇ ꯂꯥꯛꯎ. ꯑꯩꯈꯣꯏ ꯀꯀꯥꯗꯣ ꯅꯍꯥꯟꯗꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯔꯒ ꯂꯩꯔꯦ. ꯃꯃꯥꯡꯗ ꯑꯉꯥꯎꯕꯗꯨꯒ ꯈꯟꯅꯔꯨꯕ ꯅꯨꯃꯤꯠꯇꯨꯗ ꯃꯈꯨꯠꯇꯨꯗ ꯃꯌꯥꯅ ꯆꯤꯛꯄꯤꯔꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯄꯥꯗꯣ ꯍꯧꯖꯤꯛ ꯍꯝ ꯌꯥꯝꯅ ꯆꯤꯛꯑꯦ ꯍꯥꯏꯗꯅ ꯅꯨꯃꯤꯗꯥꯡꯒ ꯑꯃꯠꯇ ꯇꯨꯝꯗ꯭ꯔꯦ. ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩ ꯏꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯅꯍꯥꯟꯗꯒꯤ ꯃꯥꯒꯤ ꯑꯅꯥꯕꯗꯣ ꯐꯠꯇ꯭ꯔꯤꯕꯣ? ꯑꯩꯗꯤ ꯐꯈ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦ. ꯑꯗꯨꯕꯨꯗꯤ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯃꯤꯅ ꯌꯥꯅ ꯆꯤꯛꯈꯤꯕꯁꯤ ꯍꯨ ꯀꯥꯔꯒ ꯂꯩ ꯍꯥꯏꯗꯅ. ꯑꯗꯣ ꯑꯩꯈꯣꯏ ꯀꯥ ꯇꯣꯝꯕꯒꯤꯗꯤ ꯑꯉꯥꯎꯕ ꯑꯃꯅꯁꯨ ꯍꯦꯛ ꯇꯝꯊꯤꯅ ꯌꯥꯈꯨꯟ ꯇꯥꯕ ꯃꯈꯩ ꯆꯤꯛꯈ꯭ꯔꯦꯗꯣ. ꯍꯣꯏ ꯑꯩ ꯂꯥꯛꯑꯒꯦ ꯀꯩꯅꯣꯗꯣ ꯇꯥꯟꯅꯔꯁꯤ. ꯏꯟꯗꯣꯝꯆꯥ ꯅꯪ ꯍꯥꯜꯂꯝꯃꯣ ꯍꯥꯏꯔꯝꯃꯦ. ꯉꯥꯏꯍꯥꯛꯂꯩꯁꯤ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯂꯣꯏꯁꯤꯜꯂꯝꯃꯒ ꯀꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯕꯤꯔꯝꯃꯦ. ꯃꯗꯨꯗ ꯀꯀꯥꯗꯣ ꯂꯥꯏꯍꯧ ꯍꯧꯔꯦ ꯍꯥꯏꯗꯅ ꯃꯁꯥꯗꯣ ꯁꯥꯔꯀꯥꯟꯗꯨꯗ ꯐꯩꯖꯨꯞ ꯁꯨꯞꯄꯒ ꯂꯩꯔꯝꯃꯦ. ꯃꯗꯨꯗ ꯑꯩꯅꯁꯨ ꯀꯥ ꯇꯣꯝꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯩꯗꯤ ꯅꯪꯒꯤꯗꯣ ꯅꯍꯥꯟꯅ ꯐꯈ꯭ꯔꯦꯅ ꯂꯩꯔꯤꯅꯤ. ꯀꯗꯥꯏꯅꯣ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨꯗ ꯑꯉꯥꯎꯕꯗꯨꯅ ꯆꯤꯛꯈꯤꯕ ꯀꯥ ꯇꯣꯝꯕꯒꯤ ꯃꯈꯨꯠꯇꯣ ꯌꯦꯡꯉꯝꯃꯤ. ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯑꯩꯁꯤ ꯏꯁꯥꯗ ꯄꯥꯈꯠꯄ ꯑꯃ ꯄꯣꯛꯏ. ꯃꯔꯝꯗꯤ ꯃꯥꯅ ꯌꯥꯅ ꯆꯤꯛꯈꯤꯕ ꯃꯄꯥꯗꯨ ꯃꯨꯅ ꯍꯨ ꯀꯥꯔꯒ ꯈꯥꯝꯇꯦꯛꯄꯒꯤ ꯃꯑꯣꯡꯗ ꯂꯣꯛ ꯂꯥꯎꯔꯒ ꯂꯩꯔꯝꯃꯤ. ꯃꯗꯨꯗ ꯑꯩꯅ ꯑꯁ ꯀꯩꯅꯣ ꯁꯤꯗꯤ ꯀꯥ ꯇꯣꯝꯕ, ꯍꯤꯗꯥꯛ ꯑꯃꯠꯇ ꯇꯩꯗ꯭ꯔꯕꯣ? ꯁꯤꯗꯤ ꯀꯨꯏꯔꯒ ꯍꯨ ꯀꯥꯔꯛꯑꯕ ꯈꯪꯗꯦꯅꯦ. ꯃꯍꯤꯛ ꯃꯇꯥꯏ ꯆꯪꯉꯝꯗꯧ ꯃꯥꯜꯂꯤ. ꯑꯗꯣ ꯁꯤꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯔꯤꯅꯣ ꯍꯪꯉꯝꯃꯤ. ꯀꯀꯥꯗꯨꯅ ꯑꯃꯨꯛ ꯃꯅꯤ ꯃꯁꯤ ꯍꯤꯗꯥꯛꯅ ꯐꯒꯗꯕ ꯃꯥꯟꯗ꯭ꯔꯦ. ꯃꯪ ꯍꯥꯗꯅ ꯃꯔꯣꯜ ꯑꯃ ꯑꯗꯨꯒꯤ ꯑꯉꯥꯎꯕꯗꯨ ꯁꯤꯈ꯭ꯔꯒꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯦꯅꯦ. ꯃꯥꯅ ꯃꯪꯗ ꯍꯦꯛ ꯂꯥꯛꯑꯝꯕꯒ ꯑꯩꯒꯤ ꯈꯨꯠꯁꯦ ꯍꯝ ꯍꯦꯛꯇ ꯆꯤꯛꯏ. ꯑꯗꯨ ꯅꯪ ꯒꯥꯔꯤꯁꯦ ꯊꯧꯔꯛꯑꯣ, ꯑꯩ ꯇꯣꯡꯉꯒ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ. ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯗꯣꯝꯆꯥ ꯀꯧꯍꯟꯕ ꯊꯥꯔꯤꯗꯨ. ꯑꯩꯅ ꯑꯃꯨꯛ ꯀꯥ ꯇꯣꯝꯕ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯐꯔꯣꯏꯗ. ꯁꯤꯗꯤ ꯑꯉꯥꯎꯕꯗꯨꯅ ꯆꯤꯛꯈꯤꯕꯗꯨꯗ ꯍꯨ ꯀꯥꯕ ꯑꯣꯏꯔꯤꯅꯤ. ꯗꯣꯛꯇꯔꯗ ꯆꯠꯂꯒ ꯑꯣꯏꯅ ꯌꯦꯡꯊꯣꯛꯎꯁꯤꯗꯅ ꯍꯥꯏꯔꯝꯃꯤ. ꯀꯥ ꯇꯣꯝꯕꯅ ꯑꯃꯨꯛ ꯍꯣꯏ ꯑꯗꯨꯁꯨ ꯌꯦꯡꯊꯣꯛꯁꯤ. ꯑꯗꯨ ꯃꯥꯏꯕ ꯑꯃꯠꯇ ꯏꯕꯥꯅꯤ ꯍꯥꯟꯅ ꯎꯅꯔꯨꯁꯤ ꯍꯥꯏꯔꯛꯏ. ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨ ꯑꯩꯅ ꯒꯥꯔꯤ ꯊꯧꯔꯒ ꯀꯀꯥꯗꯨꯅ ꯇꯣꯡꯉꯒ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯃꯤꯟꯅꯔꯝꯃꯤ. ꯃꯗꯨꯗ ꯃꯥꯏꯕꯗꯨꯅ ꯀꯀꯥꯗꯨꯒꯤ ꯌꯥꯅ ꯆꯤꯛꯈꯤꯕ ꯃꯄꯥꯗꯨ ꯃꯨꯟꯅ ꯌꯦꯡꯉꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯩ ꯃꯅꯥ ꯃꯁꯤꯡꯅ ꯁꯦꯝꯕ ꯍꯤꯗꯥꯛ ꯑꯃ ꯄꯤꯔꯛꯀꯦ. ꯑꯗꯨ ꯇꯩꯁꯤ ꯐꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ. ꯈꯔ ꯊꯤꯅ ꯆꯤꯛꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯍꯥꯏꯔꯛꯏ. ꯀꯀꯥꯗꯨꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯅ ꯆꯤꯛꯈ꯭ꯔꯤꯕ ꯃꯤꯗꯣ ꯑꯉꯥꯎꯕꯅꯤ. ꯑꯗꯨꯒ ꯁꯤꯁꯨ ꯁꯤꯈ꯭ꯔꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯑꯩꯉꯣꯟꯗ ꯃꯪꯗ ꯑꯩꯅ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯦ. ꯃꯥꯅ ꯃꯪꯗ ꯍꯦꯛ ꯂꯥꯛꯑꯝꯕꯒ ꯁꯤꯒꯤ ꯃꯐꯝꯁꯤ ꯍꯝ ꯆꯤꯛꯄꯗ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯍꯥꯏꯔꯝꯃꯤ. ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯑꯗꯨ ꯍꯤꯗꯥꯛꯇꯨ ꯇꯩꯔꯒ ꯌꯦꯡꯉꯁꯤ. ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ. ꯏꯆꯝ ꯆꯝꯕ ꯍꯤꯗꯥꯛ ꯅꯠꯇꯦ, ꯂꯥꯏꯑꯣꯟ ꯇꯤꯟꯁꯣꯟ ꯌꯥꯎꯔꯒ ꯁꯦꯝꯃꯛꯄ ꯍꯤꯗꯥꯛꯅꯤ. ꯑꯗꯨ ꯇꯩꯌꯨ ꯐꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯛꯏ. ꯑꯗꯨꯃꯥꯏꯅ ꯃꯥꯏꯕꯗꯨ ꯎꯅꯔꯨꯔꯒ ꯀꯀꯥ ꯑꯗꯨꯒ ꯑꯩꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ. ꯀꯀꯥ ꯑꯗꯨꯗꯁꯨ ꯑꯩꯅ ꯀꯥ ꯇꯣꯝꯕ ꯍꯤꯗꯥꯛꯇꯣ ꯐꯗꯤ ꯐꯗꯨ ꯃꯥꯜꯂꯤ. ꯑꯗꯨ ꯇꯩꯔꯒ ꯌꯦꯡꯉꯨ, ꯐꯠꯇ꯭ꯔꯒꯅ ꯗꯣꯛꯇꯔ ꯑꯃꯨꯛ ꯌꯦꯡꯉꯁꯤ. ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯑꯝꯃꯤ. ꯏꯃꯥꯅꯁꯨ ꯃꯥꯏꯕꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯍꯪꯉꯛꯏ. ꯃꯗꯨꯗ ꯑꯩꯅ ꯏꯃꯥ ꯍꯤꯗꯥꯛ ꯑꯃ ꯇꯩꯌꯨ ꯍꯥꯏꯗꯨꯅ ꯄꯤꯔꯛꯑꯦ. ꯐꯕꯨ ꯐꯒꯗ꯭ꯔꯥ ꯈꯪꯗꯦ, ꯑꯩꯅꯗꯤ ꯗꯣꯛꯇꯔ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯕꯅꯤ. ꯑꯗꯨꯒꯤ ꯁꯨꯝ ꯆꯠꯃꯤꯟꯅꯔꯨꯕꯅꯤ ꯍꯥꯏꯔꯝꯃꯤ. ꯏꯃꯥꯅ ꯑꯃꯨꯛ ꯑꯣ ꯐꯔꯦ ꯅꯪꯒ ꯉꯥꯏꯍꯥꯛ ꯍꯦꯛ ꯆꯠꯃꯤꯟꯅꯔꯨꯏꯗꯣ ꯐꯖꯔꯅꯤꯗ ꯍꯥꯏꯔꯛꯏ.
Numitugi nong heng anbaga ichanupido aina tuitiongidama thongda lanthoga thinbirame aduga horen ai amuk lawba lake hairamaga mafam aduda thanamaga ise amuk halai aina halakpada thongdugi hek nakanda babagi masi ama aduda dukan phamaga lei ai thong lanthorakpada ubaduda ineduna aingonda mani karaida saluino sida mukta changa ko haidena kausalai maduda isu ine kaidaurage hangi maduda babagi masi aduna sumna haidai mani noi mamasu handak yumda leitaba kuire magi thabakki satkhre yuma sida nanaw nupaga igada ngaire adu nang nong nini da hingdek minasi noi mamasu nong nini dairagadi laani haidai maduda ina sumna khomme karigino haisubu ine kari taurage hangame akoi nenena mukam tawde sum nong nini da ahing lekpa lakpiu haibani haidai aina mo ado mayamna hainabado thongse handak amuba ngawbuduna hek sikhibaga yamna tamnare hai aduda kidana taurira hangame akoi nenena mukmane karimata tawde adugi nate isanu pagaiga handak khara saungnai adugi madu chak chaw yadre nanga khara leiminaraga phagadra haibani haidai aina mo hoi nene yengase aiso yungi thabak yamna lei adu koptanga masase ani khakta pirau ai pesaga mata yaurakte akoi Vidya Lakshmi thinba lakpane horen amuk lawba lakini aduda pesado puthorage hairame nenena amuk asomda angang ama lairik takpiri haidura lawro ahum pukro napaga noi saminaruro pesade pira anu hairei aiso dumaina nenega ngahak wari sanaramaga yumda ise dum halai babada soina wari tamme baba nene rani na ahing khara lekpiu hai aduda ina kaigino hangbada koi suranga maga yamna thina khanare hai adu aidi thade thajade moigido khara manin nairpa mali thong aduga moiga sungnak sunak naredana aduda kidana hairpa mali akoi mamasu yumda leite hai babana mukhang dredai so chakkira saloigera noigi thokpa tawro adumaina ngahak yumda ise thabaing khang khara tawramaga ichanupi lawbagi pungsu tasalakpadagi mamsale haidana ise prap ichanupi do lawpa lai aduga ngaglibadi thongdo khitangpu mangkragadi mi mata sanaramde hanagi mong matawga pukhet hek khenarame aisu wakanda karisu khandana thongdo lanthoraga ichanupi do lawruraga ibani se halakminarame aina su ichanupi da inena hinglekpi o hairei haidana sumwari sanarga lakminarame kona thongdo lanthom daidu da ichanupi na ngonda dada nang hana lalo ai nangi tungda inarake hairei maduda ina he apangbi mangda salune sina hena phadoine nang tungda chatpa hairido aduna hena kidro hairame ichanupi na mohum aidi talli dada thongsilanba aduna dada na hana mang tharga lalu hairei madudai so aspielabane be manang se lao haidana aina mang tharge haidana thong adu aina mang tharge ichanupi na tungda lanthorei thong mayai salakpadudai ichanupi do kaidora abano khangde dada haidana aingonda kina sena konsalai aina so kaidorage haibani hangame ichanupi na muk dada huje aigi tungda khubakna tharei dada ai kire thong ase lanba ngamaru haidana mamitu isalaga kina aingonda sena konsalaga laiki aisu maduda kaino mana haidisubo sumizara haidana mang tung yengi adumaina leiringe amuka su ichanupi do dada amuka tharei aigi tungda haidana madi kidana pingping songaga makhada tagi tawrame aisu maduda kaino tawri subo khanna angang duda phajana thembirame yengwisan ai leiri nang karisu tawroi dada nangi tungde inarake nang mang thau nang na dumaina tawragadi ibani makhada tasanminaragadi kamaina tawngni aduna lao thongse sasa lanthourase adu eragadi karisu tawraroi haidana phajana angang do themaga handangna aigi mang thangalaga thong adu ichanupi gaiga wana lanthorei thong adu hek lanthorakpaga thong mathak aduda mi ama gong siankibagi makhon upak makhon se tarei adumaina ga muk tawrupadu ichanupi de engonda waga matangangamde hotana kapaga pakhana yum tamna sienki aichu pakhana angang adu tanarame yume gawga madi kidana magi kada kapaga leirame kaka tombo huisu leirame makhoi mayamna soingonda kamaina tawkrino hangai maduda isu aina thengnarkiba wari pumba makhoida tamme babai mana somu ibungo ngasigi thodokse nangna thonbane angang sidi nahangi thodododegi sasararo haijabane nangna minungse chawdena thiluraba natro haidina ngangai aisu maduda wa mata khumde tumina lai kaka tomana su hoise karisu tahudrabanina phare yare matung manauta salhaluranu haidai aina mu adu ka tomba
Nanggi naabadudi phakrabo hangame. Kaka Tomana muk phakre hujik puyang hik yange. Maibaduna pirakpa hidak to taibadagi. Mana semi ba hidak to lairun tison swalaga. Samakpani hairi tudi. Phare phare karisu tawdre hairi. Madudai su karigumba angakpa ma oirame. Adumaina numitudi mayam lakpidana. Akoina kiri do phathabirame. Aduga ahinga duda isanupido song wakan khallaga. Tungkibaduda tawrira khangde. Imana ahing nongyayda hawgalaga. Kamaina tawrizano haidana isanupido mana tummibado. Yengba sangubada ima se magi mamita. Kai waina uraba khangde. Ima haidana pakhanna lauree. Aduda kusukidana kaidawragi haidana jensanarame. Mataw sumna numitudi kaya kahina khudong thibadi oikide. Masigi matung babagi masi akoy nene sinaso. Aisi ahing lekpa lakpiyo haimalakpadagi. Aiso satpirudagadi nungairaru haidana. Numitudi ahing do lekpa satpirame. Inang nupaduna so aingonda damane. Nang saudi saurakano imana nangwanda haidabagi wane. Hudi akoy si kibada tumba yadre. Numidang turin mapanda akoy gisariba dukansi. Masigi manungda potsay mina huba sangakpadang na tawi. Thoga yenguraga sukanamata hekta layramde. Aduga pungtenga kang thonga sida. Sikiba ngawdo magi thawaira khangde. Makong mana phaba nupa amadum thonga si. Lanthok lansin sanarga lay. Aduga amumukso kana hekta laurei. Aina muktu adugi oiramgani si ay khangnabani. Noina ay ahing lekpa lau kauri si. Adu nungtigi tawrakparo hangame. Inang nupa adu na muktamani. Nungtigi ni tawri si hairei. Panamadu ay zeraga so ahing do lekpa laabanina. Nungay tadana numitudi dum lekpirame. Sakto gay naong nupadugay gamagi pamungda tumba sangame. Ay di tumba yamna phay aduna ko kamon ga hektay na rubadagi. Gogo na ko ga tumami. Nanegi masano pa di madi kita na tumdrabazani. Ay naga nakok sa lagpaduda. Angang do di pungpa na tinga pao. Mamitsing na dumlayrame. Ko na di si angang do na tumba hagdoray. Damani hawgalo haydana. Ay so kay dawragi haydana tumba do hawgalame. Madudi inaong nupado na sumna hayrei. Makon siya tao hujay dukan manungda. Mi masapot pike sagayraga. Saba madwa makola matabre yengo hayrei. Ay so makola do tasalubada. Makoy ke dukan manunga duda. Mi mana asapot siya laga saba daw na makon siya tarame. Maduday so pungak hek ngagtana. Kayno suran siya di misang izaro manungda hangi. Ang anga do na mugdamani. Mi nati uchi hawdong sunati. Asisi tamnarini. Ibani hujik changaga yenguraga su. Karimata manungda layramoy hayrei. Ngayaga dumayna layringay handak na mukthong aduda. Gonggong mi matsyan kiba makon siya tarame. Aduda so angang aduna damani ay gitongnaw sa tam na hangtuoga yengo. Mi masatpra yengo hayrei. Ay sumaduda tongnaw ado hangtuoga yengo bada. Thong aduda laykidaba angaw ba duga manaba. Nupa masum tam na thong ado. Lanthok lansin sanaba urame. Maduhek urubadagay di isada tu kyaw sungkidana. Ay sa kimandana tongnaw ado siya na luwasalame. Nung alamday matamdana mukmiya manadumdagi. Kana laurakiba makon siya tarame. Tumba phakrabay sinumitudi kimandana. Ay siya ahing tumamde. Makuya duda tawramiba kayado. Ang agpa magaloy na nanungan pangayrame. Naminini mukti akiba mataw kayado galoy na na. Ako'y mama lapang ayboy na iso ahing lekpirame. Aduwa ako'y mama so halagpadagi. Ay so yumda mukhalay. Babay mado so ay na wari tambada makoy so ay na tamiba wari duda. Makoy di tajaramde. Adumayin po hekta tawbra ni hayrei. Asum na hujiki ang awba nupa ado na heksiki badagi. Sumlambi na satpa mi buwayro. Tunga do lantorok pada buwayro mi gitungda. Masakuda ba mananungdum hek tomakpa. Amadi mami sami makopha ba nupa ama. Aday di hek atiyang badali pagalayramba. Sumay na kiba tawdok kaya silipta na tawrok padagi. May bi kaya matanaraga yanghan bada. Makoy na surasum na hayrei. Nakoy waraswana laykidaba ang awba nupa adogi. Sorat masama pangtupiyo. Aduna tragadi asay damagi matway mamisi. Adung kuchat salaga satok sa sintaw pamida. Adung kihan kangalaga layra ni hayrak padagi. Lakagi ahalaman karatawraga. Ang awba nupa adogi sorat masama swanbirami. Aduga magi matway mamito taanki. Adumay na tawki badagi karisu tawrakidre. Masini mayang masigirian wari story. Matanggi wari tagalagpada mayang punamuk teng narasi. Ngasigiri mayang dagi kaina na babidi ay lawzari.